ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯎꯃꯪ ꯑꯃꯗ ꯌꯦꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯝ 10 ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯦꯟꯕꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯩ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯩ ꯑꯁꯤꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯤꯛ ꯑꯄꯤꯛꯄ ꯖꯤꯕ ꯀꯌꯥ ꯑꯃꯕꯨ ꯐꯥꯗꯨꯅ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩ ꯑꯗꯨ ꯅꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯦꯟꯕꯤ ꯑꯗꯨꯁꯨ ꯎꯃꯪ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯨꯅꯤ ꯑꯃꯅ ꯁꯥꯔꯝꯕ ꯁꯪ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯔꯨꯝ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯪ ꯑꯁꯤꯒꯤ ꯃꯇꯣꯟꯗ, ꯍꯥꯏꯕꯗꯤ ꯌꯨꯝꯊꯛꯇ, ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯪ ꯑꯁꯤꯗ ꯐꯃꯨꯡ ꯑꯃꯁꯨ ꯀꯥꯡꯈꯜ ꯅꯤꯡꯊꯤꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯌꯦꯟꯕꯤ ꯑꯁꯤꯗꯤ ꯀꯥꯡꯈ ꯑꯁꯤꯗ ꯃꯔꯨꯝ ꯀꯣꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯑꯁꯨꯝ ꯀꯣꯜꯂꯛꯄꯗ ꯑꯣꯏꯔꯔꯣꯏꯗꯕ ꯃꯔꯨꯝ ꯈꯔ ꯌꯥꯎꯔꯔꯦ ꯍꯥꯏꯕꯁꯤ ꯌꯦꯟꯕꯤ ꯑꯗꯨꯅ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯦꯔꯨꯝ ꯑꯃꯗꯣ ꯂꯧꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯜꯂꯛꯄꯅ ꯅꯣꯡꯃꯗꯤ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯜꯂꯤꯕ ꯁꯪ ꯑꯁꯤꯗ ꯎꯃꯪ ꯑꯗꯨꯒꯤ ꯀꯩ ꯑꯗꯨ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯟꯕ ꯋꯥꯔꯗꯨꯅ ꯃꯄꯥꯟꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯔꯦ꯫ ꯃꯗꯨꯗ ꯀꯩ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯌꯦꯟꯕꯤ, ꯅꯍꯥꯛꯇꯤ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯂꯩ? ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯏꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯔꯣꯏ, ꯅꯪꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯒꯦ"꯫ ꯀꯩ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯦꯟꯕꯤ ꯑꯁꯤꯅ, "ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯋꯥꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯅꯅꯥꯏ ꯑꯩꯗꯤ ꯏꯆꯥ 10 ꯀꯣꯟꯗꯨꯅ ꯌꯦꯅꯥꯎ ꯑꯣꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩ ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯥꯊꯣꯛꯂꯕꯗꯤ ꯌꯦꯔꯨꯝꯁꯤꯡꯁꯦ ꯌꯦꯅꯥꯎ ꯑꯃꯠꯇ ꯑꯣꯜꯂꯔꯣꯏ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯦꯅꯥꯎ ꯑꯣꯜꯂꯛꯂꯕꯗꯤ ꯀꯩ ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯥꯖꯧ, ꯑꯩꯒ ꯏꯆꯥꯁꯤꯡꯁꯦ ꯌꯦꯅꯥꯎ ꯑꯃꯨꯛꯇ ꯑꯣꯜꯍꯟꯈꯤꯒꯦ"꯫ ꯑꯗꯨꯝꯅ ꯌꯦꯟꯕꯤ ꯑꯁꯤꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ ꯌꯦꯟꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯥꯏꯅꯈꯤꯕꯗꯤ ꯉꯥꯛꯅꯁꯤꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨ ꯃꯃꯩ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯕꯨꯛ ꯕꯨꯛ ꯊꯥꯗꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨꯅ, "ꯀꯔꯝꯅꯣ? ꯑꯩꯗꯤ ꯀꯩ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯗꯣ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯟꯕꯤ ꯑꯗꯨ ꯃꯆꯥ ꯑꯁꯨꯝ ꯀꯣꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯃꯇꯨꯝ ꯑꯗꯨ ꯃꯆꯥ 19 ꯑꯣꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯩ ꯑꯗꯨ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯆꯥ ꯑꯣꯜꯂꯦ ꯇꯥꯕꯗ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯆꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯟꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯌꯦꯟꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯆꯥ ꯑꯣꯜꯂꯕꯅꯤꯅ ꯑꯩꯅ ꯆꯥꯕ ꯌꯥꯔꯦꯗꯣ"꯫ ꯀꯩꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯌꯦꯟꯕꯤ ꯑꯁꯤꯅ, "ꯀꯗꯥꯏꯗꯒꯤ ꯀꯩ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯍꯧꯖꯤꯛ ꯑꯣꯟꯖꯔꯤꯕ ꯌꯦꯅꯥꯎꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯗꯤ ꯎꯃꯪꯒꯤ ꯁꯥ ꯀꯩ ꯃꯌꯥꯝꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯦꯅꯥꯎꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗꯤ ꯌꯦꯟ 9ꯅꯤ ꯀꯩ ꯏꯕꯨꯡꯉꯣꯅ ꯆꯥꯒꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯌꯦꯟꯕꯤ ꯏꯇꯣꯝꯇ ꯆꯥꯕꯒ ꯌꯦꯟꯕꯤ ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ 9 ꯆꯥꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕꯤꯔꯣ"꯫ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯇꯥꯔꯒ ꯀꯩ ꯑꯗꯨ ꯉꯍꯥꯛ ꯈꯜꯂꯒ, "ꯐꯔꯦ, ꯑꯩ ꯃꯊꯪ ꯊꯥꯗ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯟꯅ ꯆꯥꯔꯔꯒꯦ꯫ ꯑꯗꯨꯕꯨ ꯌꯦꯟꯕꯤ, ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨ ꯃꯃꯩ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯕꯨꯛ ꯕꯨꯛ ꯐꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯦꯟꯕꯤ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯟꯕꯤ ꯑꯁꯤꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯂꯝꯍꯨꯏ ꯑꯃ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯉꯛꯏ, "ꯀꯩꯗꯧꯔꯦ ꯌꯦꯟꯕꯤ, ꯅꯆꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨꯕꯨ"꯫ ꯑꯗꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯝꯍꯨꯏ ꯑꯁꯤꯗ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫
ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯏꯇꯥꯎ ꯌꯦꯟꯕꯥꯁꯨ ꯎꯅꯁꯤ, ꯑꯗꯨꯒ ꯏꯇꯥꯎ ꯌꯦꯡꯒꯦꯟ ꯁꯨꯝꯆꯤꯠꯁꯨ ꯎꯅꯁꯤ, ꯑꯗꯨꯒ ꯏꯇꯥꯎ ꯃꯥꯏꯔꯦꯟꯁꯨ ꯎꯅꯁꯤ꯫ ꯑꯗꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯇꯥꯗ ꯂꯝꯍꯨꯏ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯔꯦꯜ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯌꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯏꯕꯦꯝꯃ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯦꯟꯕꯥ, ꯃꯥꯏꯔꯦꯟ, ꯌꯦꯡꯒꯦꯟ, ꯁꯨꯝꯆꯤꯠ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯗꯨ ꯎꯅꯗꯨꯅ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯨꯅ ꯀꯩ ꯑꯗꯨ ꯍꯥꯠꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯔꯨꯝ ꯀꯣꯜꯂꯤꯕ ꯁꯪ ꯑꯗꯨꯒꯤ ꯂꯩꯔꯪ ꯃꯅꯨꯡꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯀꯣꯟꯕꯗ ꯃꯆꯥ ꯑꯣꯟꯈꯤꯗ꯭ꯔꯕ ꯃꯔꯨꯝ ꯑꯄꯨꯝꯕ ꯑꯃꯁꯨ ꯐꯨꯝꯗꯨꯅ ꯊꯝꯂꯤ꯫ ꯃꯊꯛꯇ ꯃꯩꯇꯥꯜ ꯍꯥꯞꯇꯨꯅ, ꯑꯗꯨꯒ ꯁꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯗꯁꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯐꯨ ꯑꯃꯗ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯇꯥꯎ ꯉꯥꯆꯤꯛ ꯑꯗꯨ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥꯆꯤꯛꯁꯤꯡ ꯑꯗꯨꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜ ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯦꯇꯨꯝ ꯃꯌꯥꯝ ꯑꯃ ꯂꯦꯡꯁꯤꯟꯗꯨꯅ ꯊꯝꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯌꯦꯇꯨꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯒꯦꯟ, ꯁꯨꯝꯆꯤꯠ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯌꯦꯡꯒꯦꯟ, ꯁꯨꯝꯆꯤꯠ ꯑꯗꯨꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯦꯟꯕꯥ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯌꯦꯟꯕꯥ, ꯅꯍꯥꯛꯅ ꯄꯣꯂꯥꯡꯈꯣꯛꯇ ꯇꯣꯡꯗꯨꯅ ꯀꯩ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯩ ꯑꯗꯨꯅ ꯂꯥꯛꯂꯕꯗꯤ ꯀꯦꯛꯀꯤꯡ ꯀ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯌꯦꯟꯕꯤ, ꯅꯍꯥꯛꯅ ꯌꯦꯟꯕꯥꯅ ꯈꯣꯡꯕꯗꯨ ꯍꯦꯛ ꯇꯥꯕꯒ ꯅꯆꯥ ꯃꯌꯥꯝ ꯑꯁꯦ ꯄꯨꯂꯞ ꯍꯣꯏꯖꯤꯟꯗꯨꯅ ꯀꯥꯡꯈꯗ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯩ ꯑꯗꯨꯅ ꯍꯥꯏ ꯌꯦꯟꯕꯤ, ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯍꯥ ꯇꯥꯗ, ꯀꯩ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯎ ꯍꯥꯏꯅ ꯀꯧꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯎꯅ ꯆꯥꯕ ꯌꯥꯅꯕ ꯂꯩꯔꯪꯗ ꯂꯩꯔꯤꯕ ꯃꯩꯇꯥꯟꯁꯦ ꯀꯥꯝꯈꯠꯂꯣ, ꯑꯗꯨꯒ ꯃꯩꯗ ꯑꯩꯕꯨ ꯂꯧꯗꯨꯅ ꯆꯥꯖꯔꯣ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯥꯅ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯉꯥꯆꯤꯛ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯇꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯐꯗꯤ ꯐꯗꯤ ꯂꯥꯎꯔꯛꯄꯗ ꯀꯥꯡꯈꯜ ꯑꯗꯨꯕꯨ ꯇꯥꯛꯀꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯔꯕꯗ ꯀꯩ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯩ ꯑꯗꯨ ꯊꯥ ꯐꯥꯔꯗꯨꯅ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯦꯟꯕꯥ ꯑꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯇꯣꯡꯗꯨꯅ ꯌꯦꯡꯉꯛꯄꯗ ꯀꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯀꯦꯛꯀꯤ ꯀꯦꯛ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯂꯒ ꯊꯥꯞꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯦꯟꯕꯤ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯍꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯩ ꯑꯗꯨ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏ ꯌꯦꯟꯕꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯩꯅ ꯉꯁꯤꯗꯤ ꯂꯣꯏꯅ ꯆꯥꯔꯒꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯅꯪ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯂꯣꯏꯅ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯉꯔꯥꯡꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ, ꯑꯗꯨꯅ ꯏꯁꯥ ꯑꯁꯦ ꯇꯟꯗꯟ ꯄꯥꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯍꯥ ꯇꯥꯗ ꯀꯩꯌꯦꯜꯂꯣ, ꯅꯅꯥꯎ ꯌꯦꯟꯕꯤ, ꯑꯩꯗꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯁꯤ ꯉꯝꯃꯟꯗꯕꯅ ꯍꯦꯗꯣꯅ ꯍꯦ ꯆꯟꯗꯨꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯤꯗꯣ, ꯑꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯕꯤꯔꯛꯎ꯫ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯇꯥꯔꯒ ꯀꯩ ꯑꯗꯨ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯁꯤꯗ ꯀꯗꯥꯏ ꯀꯗꯥꯏ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨ ꯍꯥꯎꯅ ꯆꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯉꯥꯏꯕꯤꯈꯣ ꯉꯥꯏꯕꯤꯈꯣ, ꯑꯩꯕꯨ ꯍꯥꯎꯅ ꯆꯥꯕꯤꯌꯨ, ꯑꯗꯨꯅ ꯑꯩꯕꯨ ꯂꯧꯅꯕ ꯂꯩꯔꯪꯗ ꯂꯩꯔꯤꯕ
ꯃꯩꯇꯥꯜ ꯑꯁꯤ ꯀꯥꯝꯈꯠꯇꯨꯅ ꯃꯩ ꯍꯧꯒꯠꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅꯁꯨ ꯆꯨꯝꯃꯤꯅꯦ, ꯑꯩꯅ ꯅꯪꯕꯨ ꯂꯧꯗꯨꯅ ꯌꯥꯏꯗꯨꯅ ꯍꯥꯎꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯩꯇꯥꯜ ꯑꯁꯤ ꯀꯥꯝꯈꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯇꯥꯜ ꯑꯗꯨꯕꯨ ꯃꯩ ꯍꯧꯅꯕ ꯀꯥꯝꯈꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯝꯕꯗ ꯃꯩꯇꯥꯜ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯥꯒꯠꯂꯛꯄ ꯑꯗꯨꯗ ꯃꯅꯨꯡꯗ ꯐꯨꯝꯂꯤꯕ ꯌꯦꯔꯨꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯣꯈꯥꯏꯔꯛꯄꯗ ꯎꯠ ꯃꯌꯥꯝ ꯑꯃ ꯃꯃꯥꯏ ꯃꯃꯤꯠꯇ ꯂꯣꯏꯅ ꯆꯪꯗꯨꯅ ꯃꯃꯤꯠ ꯊꯨꯞꯇꯨꯅ ꯏꯁꯤꯡ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨ ꯇꯥꯊꯣꯛꯀꯦ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯄꯨꯜ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯎꯕꯅꯤ꯫ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯄꯨꯜ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥꯆꯤꯛꯁꯤꯡ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯇꯥꯕ ꯃꯈꯩ ꯉꯥꯆꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯅ ꯍꯥꯏꯗꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯥꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯗꯨꯅ ꯏꯁꯤꯡꯗ ꯃꯥꯏ ꯇꯥꯕꯗꯤ ꯌꯥꯔꯔꯣꯏ, ꯐꯗꯤ ꯄꯤꯌꯨ, ꯐꯗꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯡꯈꯜ ꯑꯗꯨꯗ ꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯎ, ꯇꯥꯗ ꯀꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯁꯠ ꯅꯥꯜꯂꯨꯕꯗꯗꯤ ꯀꯥꯡꯈꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯌꯦꯇꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯣꯏꯅ ꯊꯤꯟꯗꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯥꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯗꯨ ꯃꯃꯤꯠꯁꯨ ꯄꯥꯡꯕ ꯌꯥꯗꯦ, ꯁꯦꯛ ꯁꯦꯛꯇꯨꯅ ꯌꯦꯟꯕꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯇꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯕꯨꯞ ꯂꯥꯎꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯦꯡꯒꯦꯟ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯗꯠ ꯐꯗꯠ ꯀꯟꯊꯠꯂꯤ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤꯕꯒ ꯑꯣꯏꯔꯦ, ꯋꯥꯃꯟꯗꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯆꯥ ꯑꯃꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯀꯩ ꯑꯗꯨꯕꯨ ꯆꯤꯛꯊꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯂꯧꯁꯤꯡꯅ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯩ ꯑꯗꯨꯁꯨ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯀꯩ ꯑꯗꯨꯅ ꯁꯤꯈꯤꯕꯗꯒꯤ ꯎꯃꯪꯒꯤ ꯖꯤꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯌꯦꯟꯕꯤ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯥꯁꯤꯡꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫